अहनबदे मरु अपडेट खरा थमजेगे कुकी अनि लुपा करोड़ तराग मपन की ड्रग कोना मिजोरम पुलिस ने फारे मणिपुर दगी आइजोल तमना लाकपा कुकी अनि लुपा करोड़ तराग मपन की गुली का कोना मिजोरम पुलिस ने ngarang numidang moirem फाबो ngमख्रे पुलिस तगी फम पाव की मतुंग इन ngarang मे तराग निपान की numidang moirem पुंग मंगा गा मिनट निफु गा मंगारम ताबद मणिपुर की आइजोल तमना लाकपा ताता नेक्सन कार आम खामलगा सेक तोबदे यामलबा ड्रग यौरम बथिंग बनी गाड़ी अदुगी रजिस्ट्रेशन नंबर MN 05B 328 2 ni कार अदु चेक तोबदा टेबलेट ने सिंगनबा पैकेट कुन यौरम बथिंग नखी पैकेट कुन अदुगी पुन अरुम पकेची लिसिंग कुन का मरीगा तरागनी पानी न टेबलेट मसिंग लाखनी लिसिंग कुन नि हाइरबा टेबलेट सिंग अदु लोकल मार्केट लुपा लाख तराग मापन लिसिंग कुन गा माथोय लाख कुन गा माथोय लिसिंग कुन गा निपान रोंगिनी हाइरे यामलबा ड्रग कोनना फारबा मिय अनि अदुगी ममिंग कोन खोनथांग हाउकिप सही कुनसागो हुंदोय अपोपा नाम खोलेट हाउकिप अमसुंग मैथ्यू सही निफुगा तरुक अपोपा ngam khojang kawi NDPS Act लिसिंग चांपन यांखैगा मारफुगा मंगागी मखादा मखुईगी मथक्ता पुलिस ने केस अमा लखुटपगा लोइनना मखाताना थिगतपगी थबुक चथरी हाइरी नागा तरुकी थीबगी अकन बथबुक चथरी कुकी एनपी मणिपुर की सदान पुंग निफुनिपान अमगा सांगदोखरे कुकी ने नमना खुंदा मफम सिंग द लेरिबा नागा गवर्नमेंट एम्प्लॉई सिंग ngak senabagi akan बथबुक लौकतलु CNPO पास्टर अनि याउन फजिन की नागा मिसम तर थीब खंगदना लेरक पचयोल अमा फाखरे सिक्योरिटी फोर्स ने सिंगी मफम सिंग द पक सन थीबगी थबुक चथरबसु मखुई तरुक की खंगु लीब फंगदना लेरी थासी की तरह हुंदोइद कांगपोक्पी डिस्ट्रिक्ट की कोजिम अमदी कोटलेन अनि की मरकते एम्बुस थदना थदउ सर्च लीडर हम हाथीबा थौदोक अदुगा इकान कानादना कुकी मिलिटेंट सिंग न कोनसा कुन नागा कुलदगी मिय तराग निपान अमदी अतोफम फमदगी मिय अनि पुन्ना मिय कुन फजिन की बनी फजिन की बसिंगी मनुंग द नुपी अंगांग पुन्ना मिय तराग मरी थदोक्रबसु पास्टर अनि याउन नागा नुपा तरुक असिदी ngasi फावम फम खंगदना लेरिबनी सिक्योरिटी फोर्स न सिंग नब चिंगी मफम सिंग द लाइलोन वाईफाई विलेज अमदी मसिगा ताइना मफम सिंग सिंगी रेंज अमदी उमंग सिंग द फाक्सन ऑपरेशन सथदुना थीब खंगदना लेरिब नागा तरुक अदु रेस्क्यू तौनब थबुक लौखटलबसु ngasi फावम कोइगी खुंगुल लीब ngमदना लेरि स्टेट पुलिस अमदी सेंट्रल फोर्स के यूनिट कया डिप्लॉय तौबगा लोइनना एरियल अमदी ग्राउंड लेवल सर्विलेंस थबुक हेना कन्ना लौखटली हाइरि पाक्सन थीबगी थबुक अनीसुब सयोल लांसिलकलबसु मखोइबु फंगदना लेरि अमदी मिय तरुक असिगी मनुंग इबुंग मनुंग अमदी कम्युनिटी मियामना मखोइगी पाउथानबा खौरांग नाइदुना लेरि डिफेंस न्यूज ऑफ इंडिया की मतुंगिना नागा अमसुंग कुकी कम्युनिटी की फजिनदुना लेरिबु होस्टेस कुन थीबगी थबुक इंडियन सिक्योरिटी फोर्स अमसुंग स्टेट फोर्स ना अकनबा थबुक लौखटली नागा तरुक अमदी कुकी तरा मरी मफम खंगदना लेरिबनी सेंट्रल फोर्स अमदी स्टेट फोर्स ना लाइलोन वाईफाई अमसुंग खराम वाईफाई विलेज के नॉर्थ वेस्ट लेबा हिल रेंज तपाक्स ना कोम्बिंग ऑपरेशन सथरी हाइरी नकल अमरोंद तोंगा तोंगा डिमांड तांदना कुकी नेशनल हाईवे सथरक टोटल शटडाउन की खोंजंग असी ngasi ahin ngyai horoga pung nifuga nipan amaga sangdokre kuki inpi manipur na thadorak pacheron amada ngasi kuki inpi manipur amasung all district civil society organizations singi apun ama pangtokna national highway thingbagi khongjang pung nifuga nipan amaga sangdokna borep lokhibani laingak ta demand to wofam singasi fawga thabuk to ontokna shutdown gi khongjang pung nifuri pan amaga sangdokna borep lobani hairi amarom da kuki nanamna kunta fam sing da thabuk tawriba naga government ki employees sing ngaksen bagi thabuk athuba matam da loklu haina sanden naga people's organization CNPO na laingak ki pukming sing silakli CNPO na थादोरक पचेरोल अमदा हौजिक ओइरकलिबा फिबम अस्ता कुकी ने नमना कुंदारि फम सिंग द मरु ओइन तंगनोपुल मोरे मोल साम कांगपोक्पि जुरासानपुर अमदी थांगना लेरि फम सिंग द मखाताना नागा गवर्नमेंट एम्प्लॉयज सिंग डिप्लॉय तौदुना लेबा हाइबसि यामना खुदुंथिनगाय ओइरे मरमसना मखोइ ngaksenबगी अकनबा थाबुक खुदकता लौखुटकदबनि हाइरि कुमजा 2023 गी अहुमदगी स्टेट असिदा थोगलेबा इरांग असिना मरम ओइदुना मिसम मियाम कयागी पुंसि लोंख्रे युम कै कया मै थादुना लेफम लेतना मियोइ लिसिंग कया रिलीफ कैम्प द संगे फम लौदुना ngasi फाव वाना लेली मरम असना कुकी नमना खुंदा फम सिंग द पोस्टिम ताबा हाइबसि साइकोलॉजिकली ट्रॉमाटिक ओइबतना तना मथौ सुंथिना तौबो ngमदना लेरि 2024 के अक्टोबर 19 माथोइदि SDPO मोरे सिंह थाम आनंद कुमार कुकी ने कापतुन हाथ्रे टेक्नोपॉल द पुलिस तगी नोंमै कया लाखपदा नतना मै थदुक लंबा थदुक लेख्रे मोलसाम पुलिस स्टेशन अमसुंग सतांग आउटपोस्ट ngasi फावबा फंक्शन तौबो ngमदना लेरि खुलाई पाइरिबा स्टेट फोर्स फावबगी मथक्ता मिहाद मिपुन सथरकपा ngambana chungna government employee amadi kari oigani asigumba फिबम asi लेबना कुकी ने नमना खुंदाबम फम द पोस्टिंग पीरिबा नागा गवर्नमेंट एम्प्लॉयीज सिंग असे टेम्पोररी ओइना मखोइगी
ꯊꯕꯛ ꯃꯐꯝ ꯔꯤꯂꯣꯀꯦꯠ ꯇꯧꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯇꯦꯡꯅꯧꯄꯜ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜꯗꯒꯤ ꯅꯥꯒꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯈꯨꯗꯛꯇ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯣꯁꯇꯤꯡ ꯄꯤꯕꯤꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯐꯨꯔꯨꯞ ꯃꯁꯦꯟ ꯍꯥꯠꯅꯍꯜꯂꯒ ꯂꯧꯅꯤꯡꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯀꯔꯤꯅꯣ ꯃꯦꯒꯟ? ꯐꯨꯔꯨꯞ ꯃꯁꯦꯟ ꯍꯥꯠꯅꯍꯜꯂꯒ ꯂꯧꯅꯤꯡꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯀꯅꯥꯅ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯂꯦꯞꯇꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪꯅꯤ ꯍꯥꯏꯕ UNLFꯀꯤ ꯍꯥꯟꯅꯒꯤ ꯆꯦꯌꯔꯃꯦꯟ R.K. ꯃꯦꯒꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯊꯧꯒꯜ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯪꯊꯕꯥꯜ ꯀꯨꯟꯖꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯂꯩꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯦꯒꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯌꯦꯡꯊꯤꯅꯕ ꯐꯤꯚꯝ ꯑꯁꯤ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯒ ꯃꯩꯇꯩ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯁꯣꯏ ꯇꯥꯟꯅꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯉꯁꯤ ꯑꯣꯏꯔꯤꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯤ ꯑꯁꯤ ꯑꯣꯏꯅꯕ ꯑꯃꯁꯨꯡ ꯆꯤꯡꯇꯝꯒꯤ ꯃꯤꯌꯥꯝ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯩ ꯐꯨꯔꯨꯞꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯤꯇꯩꯁꯤꯡꯅ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯌꯥꯠꯂꯝꯕ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯃꯤ ꯁꯥꯝꯂꯛꯇꯨꯅ ꯂꯝꯗꯝꯁꯤ ꯁꯣꯛꯆꯤꯜꯂꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯄꯥꯜꯒꯤ ꯁꯥꯐꯨꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯨꯁꯤꯜꯂꯛꯄꯅ ꯐꯨꯔꯨꯞꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯔꯕ ꯃꯇꯝ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯒꯥ ꯅꯨꯄꯥ 6 ꯊꯥꯗꯣꯔꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯌꯦꯡ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯄꯥꯛꯇꯛꯅꯅ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯒꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯃꯦ 18ꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯅꯨꯄꯥ 6 ꯊꯥꯗꯣꯔꯛꯇꯕꯗꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯤꯌꯥꯝ ꯂꯩꯁꯥꯡꯈꯣꯏ ꯀꯕꯨꯏ ꯈꯨꯜ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯅ ꯁꯤꯟꯗꯨꯅ ꯂꯩꯁꯥꯡꯈꯣꯡꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ, ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ, ꯃꯤꯆꯝ ꯍꯥꯠꯄ ꯃꯤꯆꯝ ꯐꯥꯞꯄ ꯌꯥꯅꯤꯡꯗꯦ, ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 6 ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ, ꯋꯤ ꯋꯥꯟꯠ ꯄꯤꯁ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯦꯀꯥꯔꯠꯀ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯁꯥꯡꯈꯣꯡ ꯀꯕꯨꯏ ꯃꯩꯔꯥꯄꯥꯏꯕꯤ ꯔꯥꯝ ꯕ꯭ꯔꯣꯂꯨꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯆꯩꯆꯠ 13ꯗ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯅꯨꯄꯥ 6 ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯗ ꯃꯤꯅꯤꯠ 5 ꯈꯛ ꯁꯥꯖꯦꯜ ꯇꯧꯕꯅ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯜꯂꯤ ꯔꯤꯁꯔꯆ꯫ ꯅꯣꯡꯃꯗ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯀꯌꯥ ꯃꯔꯨꯝ ꯄꯤꯕꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯁꯥꯡꯍꯜꯂꯤ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯁꯔꯆ ꯀꯌꯥꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯍꯨꯃꯥꯡ ꯇꯥꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯂꯦꯡ-ꯑꯣꯠꯄꯒꯤ ꯊꯕꯛ ꯇꯧꯕꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯅꯃꯛ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯍꯟꯕꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯁꯥꯡꯍꯜꯂꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇ ꯂꯩꯕ ꯔꯣꯗ ꯑꯥꯏꯂꯦꯟꯗ ꯀꯥꯏꯅꯤꯁꯤꯑꯣꯂꯣꯖꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯅꯤꯀꯣ ꯂꯣꯒꯥꯟꯅ ꯍꯥꯏ ꯍꯛꯆꯥꯡ ꯂꯦꯡ-ꯑꯣꯠꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯅ ꯑꯍꯦꯟꯕ ꯐꯦꯠꯀꯤ ꯁꯔꯨꯛꯁꯤꯡ ꯇꯨꯡꯁꯤꯟꯗꯨꯅ ꯂꯩꯍꯟꯗꯦ, ꯃꯁꯜꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯒ ꯂꯣꯏꯅꯅ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯕꯁꯨ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯕ ꯉꯝꯍꯜꯂꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ, ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ ꯑꯃꯁꯨꯡ ꯁ꯭ꯀꯦꯟꯗꯤꯅꯥꯚꯤꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏ ꯂꯥꯈ 1.5 ꯔꯣꯝꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯕ ꯉꯝꯂꯛꯄꯅꯤ꯫ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯃꯤꯅꯤꯠ 5 ꯈꯛ ꯀꯥꯏꯊꯣꯛꯇꯨꯅ ꯍꯛꯆꯥꯡ ꯂꯦꯡ-ꯑꯣꯠꯄꯒꯤ ꯊꯕꯛ ꯇꯧꯔꯕꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯕꯒ ꯂꯣꯏꯅꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯒꯗꯕꯗꯒꯤ ꯀꯟꯕ ꯉꯝꯃꯤ꯫ ꯁ꯭ꯇꯗꯤꯗ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯅꯣꯔꯋꯦꯖꯤꯌꯥꯟ ꯁ꯭ꯀꯨꯜ ꯑꯣꯐ ꯁ꯭ꯄꯣꯔꯠꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯌꯨꯑꯦ ꯀꯦꯂꯟꯅ ꯍꯥꯏ ꯉꯝꯂꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯆꯠꯄꯒ ꯂꯣꯏꯅꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤꯅꯤꯠ 150 ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯒꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯖꯤꯝ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯣꯔꯠꯁꯇ ꯆꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯍꯛꯆꯥꯡ ꯂꯦꯡ-ꯑꯣꯠꯄꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯒꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯌꯥꯔꯤꯕꯃꯈꯩ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯍꯟꯊꯍꯟꯒꯗꯕꯅꯤ, ꯐꯝꯕꯒꯤ ꯃꯇꯝ ꯃꯤꯅꯤꯠ 30 ꯈꯛ ꯍꯟꯊꯕ ꯇꯥꯔꯕꯗꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯕꯒꯤ ꯆꯥꯡ 3 ꯔꯣꯝ ꯍꯟꯊꯍꯟꯕ ꯉꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯥꯁꯤꯡ ꯑꯣꯏꯍꯜꯂꯛꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯇꯝꯅꯅ ꯃꯇꯝ ꯀꯥꯏꯊꯣꯛꯂꯒ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯈꯣꯡꯅ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯏ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇ ꯃꯁꯥꯒꯤ ꯆꯍꯤ 70 ꯑꯃꯁꯨꯡ 70 ꯁꯨꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯂꯦꯡ-ꯑꯣꯠꯄꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯁꯤ ꯁꯥꯡꯏ꯫ ꯖꯤꯝꯗ ꯆꯠꯂꯒ ꯍꯨꯃꯥꯡ ꯇꯥꯅ ꯁꯥꯖꯦꯜ ꯇꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯅꯤꯠ 5ꯗꯪ ꯈꯣꯡꯅ ꯍꯟꯒꯠ-ꯍꯟꯗꯥ ꯆꯠꯄ ꯃꯇꯝꯗ ꯍꯥꯔꯠꯀꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯍꯟꯕꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯂꯩꯕ ꯑꯜꯇꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯍꯦꯜꯊ ꯑꯦꯟꯗ ꯑꯦꯛꯁꯔꯁꯥꯏꯖꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯦꯔꯤ ꯃꯔꯐꯤꯅ ꯍꯥꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯈꯣꯡꯅ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯟꯁꯤ ꯁꯥꯡꯕ ꯍꯦꯜꯂꯤ꯫